Manipur Top Trending News na tungan-tungan reliable source hindi lakot sarga. Mata-matang oiba maru iba ipaw sing tatukon kahanjay. Ngasigi ahang pawda Executive Magistrate yauna saru polangi postmortem examination pangthokre Livestream Kamalbabugi oiroidouri. Ha asigi kunmitare ki nungthilda Kangkokpi District ki Kangsu Police Station ki manung chanba Chingda dam gina awang thangba sarukta laiba inam loki mafum amadagi recover tawkiba koki tumba ama yauna saru polang sing Executive Magistrate ama yauna video coverage tawraga REMS ki Meetei Chingda postmortem examination tawkre saru polang asigi postmortem examination adu ngarang dagi hawraduna REMS ki Forensic Science Medicine Department ki experts na club matung asi institute asi gi anatomy department ki experts sing yauna makata na chathraga mapung fana losin kibani saru polang asida chathaba postmortem examination gi official oiber report fangdabasu saru polang sing adu masagi sahi kunthra dagina kunthra manga phawgi manung laiba mioi amagi oigani haiba wapam hongtorpana saru polang asi November 15 2024 dagi lemakong dagi 57 Mountain Division gi camp tagi mafung khangdana layakliba Assam gi Kasar District ki Gosaipur dagi Livestream Kamalbabu chahi yankai ga mari apokpa laikidaba L Kumadon gi oiroidouri haibagi wapam thorkle panbai abadi saru polang asi police na recover tawkiba numitagi hawraduna mafung khangdana layakliba Livestream Kamalbabu gi oigatra haibagi wahang social media gi tungan platform singda hangrakibani wahang asi hangrakpadagi pawsi asinasu numitumaktada kasada machanupaga loinana laibi Livestream Kamalbabu gi loina bi Livestream ongbi belarani gasu telephone da wari sanakibani amoromda saru polang asi police na lakotuna postmortem examination tawnabgi tamak REMS ki Meetei Chingda puraklaba matungda Livestream Kamalbabu gi mayamba L Binod amasung manaw nupa ama yauna machimanaw anigi imungi miyoising Meetei Chingda asida lakuna saru polang asigi postmortem examination pangthoklaba matungda DNA test tawiu haina police ta kanba taksin basu laikhrabani hari amoromdana Celsius kamari lenana miyam amadi CSO singa wari sanasi khanasi haibada taramna oi haina Chief Minister na hongdokre Home Minister Amit Shahna korpadagi Chief Minister Y Khemchan Delhi da chatkre lepa asigi oina pangthokadoriba Celsius 2027 gi thabak Manipur gi oina di state asida laiba illegal immigrants sing khandoklaga pangthu haibagi akanba demand tarupag lenana tha asigi kungini panda kasum khulenda Ancient Eastern Flags gi kedan mari nongmaina kaptuna hakiba amasung tha ani phajilakba Manipur linga gi awardpa Minister Singh Hapsin Ringi Charakta Home Minister Amit Shahna korpadagi Chief Minister Y Khemchan Delhi gi damak Imphal tharokre ngasi nungthilpung mangaga makhairom tarpada Chief Minister Y Khemchan mahaki official amagalonana Imphal airport gi Air India Express gi flight amada Delhi gi damak Imphal tharokibani mahang Imphal tharokriba asi kari marang bino amasung Home Minister Amit Shahna laknana bakhanga lakki haibasi chumbra haina Chief Minister Secretariat ta hanglubada Home Minister na kobudagi chakibani haiba wafum si confirm oiraki adubu Chief Minister bu kaupagi chap chaba maram di official oina hairki di hairi pawsi asina Chief Minister gi ngasigi khongset asigi matangda phangba pawgi matung inadi hayeng ayuk pung taraga mathoi tarpada Manipur gi hauji oiriba phibam sing asigi matangda Home Minister Amit Shahna preside tawna mifum ama pangthokani mifum aduda saruk yanabagi damak Chief Minister bu kaukibani hairi haujik Manipur gi oina mayok nariba issue singi manungda pangthok nabagi damak thorang tawba losilaklaba Celsius 2027 gi thabak asi state asigi oinadi illegal immigrants sing khandok jingai da pangthok yaru haibagi akanba wafam phongdong naraklibani makha tarpada Churchampuda chatnaba Chief Minister da lamthabiu haijagani lakpa malem thongang police na phajilure tahi phajilaklaba Manipur gi lagi wathok asigi warosin puru haibagi pandamda Delhi dagi Imphal fawba cycle thauduna ing tapagi Paujelpur ki ba malem thongam na tha asigi taragani thoidagi amukhana Manipur gi district tara tarukta chatuna nungsi chanabagi Paujelpur duna chatnana ba honarpagi matungda Churchampuda chatnana ba Chief Minister da lamthabiu haijagani haiduna lakpagi lambida police na kungkhara phajinda thamdure mahak na ngasi mahakpu lakotpa amasung nupi luchingba singalonena car amada lakpada police na wahengbam laikai mapada thalaga mahakpu Porompat PS tana puduna detain tawki police ki thawong asibu yaningdam phongdokna police station asida nupi sina thomjilakpadagi malem thongambu city PS ta amuk puraklam matung ngasi numidang wairang pung taruka makhairom tarpada thatokre hari police na mahakpu phajinduna detain tarubasu Manipur gi wapum wathok asi warosin puranwagi damak ing tapagi pawje puba mahaki Churchampuda khongchat chatnabagi khongphom handokri Chief Minister na Delhi dagi halakpaga lamtha hanaba panakigani haina hongdorakli Laisangda nesinabda nupi mapan sire haibe thadu asi Bihar gi Nalanda district laiba ma sitla laisangda thokiba nesinabagi thadokta nupi mapan sire amasung kyan asokpan nangkre hari thadu adu laisang asida laikhurumba lakpa nupi singna nanghawroi matagum thomjinarpadagi thokibani
Sayol khudingi lepak pupu numit asi lasang asi danupi oibisingna lai kurumba laknai adubu saita thagi aroiba lepak po oibna maram oiraga ngasi ka henami yam kibani hairi thaudo atu hakthengna thengna hobusingna phongdo kibada laisangda chauna charang na pokpadagi lai kurumba lakpasingna pakat papoktuna laisangdagi thoknaba thong tamna chen thonarpada laibak thiba thaudo asi thokibani laisangda charang nabadagi thaudo thokibadu kari maram gino haibadi hauji phabu oina khangba ngamri thaudo asi ga mari lenana mathau masak hangdaba singidamak Dipnagar Police Station gi Station House Officer SIO suspend tawkre amasung forensic team ga loinana thihubagi thabak chathaba hawkre hari ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ